ngarang KCP PWG gi lanmi nipu henbana lengak ta changjachraba matung PWG gi lanmi amadi lupki mingchat thenaba aphongba lilani haina chingkhai nganbana phongdorli homecoming ceremony ama ngarang pangthokkhibadu kanglei khunai ge dingtam lanmi KCP PWG gi lanmi amasung lup asibo malemda lan uhanduna mingchat thenaba gi pandamda chatharakpa kanararoidaba aphongba lilani haina KCP PWG MC unification gi PRP chingkhai nganba khumana thadorpa cherol amana haidi cherol asina hai Assam Rifles amadi defense wing na mapung oiba thodang lauraga Manipur laingak puna sakhi oihanduna Imphal ge Mantrepukhi garrison da laiba Colonel Biplab Tripathi training set chata pangthokre Haiba KCP PWG ki homecoming ceremony adu Kangleipak Communist Party PWG MC unification ki mingchat thenaba Central Security Force ki naptha ki lilani Kangleipak Manipur ki mangkhaba ningtambabu amuk khanjilaknaba Kanglei kunai ki damak tumba chaba mafam khangdana KCP PWG MC unification ki chairman Lamyanba Khuman amade vice chairman Poirei Maitai ki lising makara chatharibat ningtam lal holup amade lobge kadar amataga homecoming ceremony pangthokpa laite haujik lop asigi Central Committee ki member amasung loki kadar ching general headquarters jauna unit sing da khusukulai single loinana lengdana leiri kanglei kunai asida khusiem gi oibat nongmai kapnaba sasinaba surrender chathabada chokthaba lejetraba Assam Rifles amasung defense wing na Marang gi atugumba sasinaba homecoming ceremony pangthokadore haya pautabadagi chei asigi haukiba July marida lopna mangjongna na cherol thaduna kanglei khunaida payek siengna khangan khrabani sasinaba surrender amasung sasinaba homecoming ceremony pangthorakpada kanglei miyamna thoina ngai oide hari